Hosik numidang pung tare tara pagaloy na 90.0 ahong radio da lantok sariba thoram live phone in program. Ako gi thoram masida season na sariba number 7005 7007 amakahana 7005 707808 hairiba number sida call tobiduna adom na tabi ning bai sai kanbiu loina na lantok sariba thoram masi platform ni panda khonje loina amadi miyeng tawa fangbigani TV Channel Sing, ISCOM Home Channel 129, Elite TV, SKTV, GTPL. Loina na konse loina 90.0 wahong radio, kusem radio, Manipur online radio. Hariba platform ni pala sila togol tawjeriba channel lamani. Tongan ba platform sinuleng sinbirik liba po na magputaram nung sa bagaloy na online sapam na ikok no na kurum jeri. Loina na lantok sariba thoram masida toy na call fangbi basinga no manini kalaga thoram saru yabiu. Thoram masi ahan ba caller lokot sage. Hello. Hello. Taram noksari mingalay fong takpiu. Tawjaray ba ise nambol fajing kining dagi hawoy ba may boto ba? Tagatsari bo soba taram saruy habira pa sa ising na bikra boy bo soba. Tagi singo na dare irole. Iron ba se dum hauzik kalen sa kalakan da dum hawi ay tare. Ado ibo soba lantok sari ba taram se kay da saruy habiri no YouTube amadi radio da karam da saruy habige. Oh, kano YouTube ta dumi jeng jadi hai tare na thar. Hai tare ba ko. Oh, la cha tu thok pangam die. Okay, ado jai bo soba kay se kan bidoy no. Kano momon miloki hariba film dagi. No bona chak siklaba hindi thajani hariba kudrom no bona chakpa momon mino ka hariba film dagi amta khanjage ba. Ado isay do kulo tam sage do. Isay si matiyam ta sakpiyo. Hajadre oina nago da wana tinadage. Tabi ning basing abisi. Mayam pulam no oina tamin nadage sir. Okay. Ado isay dong tangahan biyo kay kalin hay hawi ba no oza? Siglaba ay hindi thajani hariba kudrom no bona chakpa film na momon mino ka hariba film dagi. Okay, ay isay sinam na nasaan ba nida? Sigla ba na matiyam to isusali din ako. Hoy. Thank you, Ozay bo sa way say kudol tamsage mayam po na mo tami na si. Hoy. Tawro masi he horok budak caller ma oza kun jabiari gi say makhanbira amani do call dum tat khra male. Anyway, mathag amka hana try to bina bani singjari. Ozay bo sa buna khanbira bay say kudol tamsage mayam po na tami na si. Momon minok phari ba film masidagi lokot saba chiklaba ahingi thajani. Na boy na sakli bay say ni kudol tamjari tami na si. Chiklava ahingi thajani inna fajavi mai thongduna Luraba lai jagi ipakni nishna thambal aniduna ningna bathabal gi ipong shuni nungsiba lairangi lainam shuni nangi momon mino nangi momon mino nangi momon mino nangi momon mino Lona yingba Lona yingba mi jingduna Hamoy huna ngau halle Lona yingba
미징두나 하모이 후나가올래 라실라이비 미노쿠나 북닝와 칼가올래네 옌제게 아목당 타모시페나 난기 모모미노 난기 모모미노 난기 모모미노 난기 모모미노 지클라바 아hingi 타제니 잉나 퍼저비 마이통두나 tuminna laiba tumin laiba na tauduna wakhal itha khauhalle tuminna laiba na tauduna wakhal itha khauhalle nungsinungol haurak famni thawai oibina hakse yengjage amuktan thamoi shepena nangi momomino nangi momomino nangi momomino nangi momomino chiklava ahingi thajani ingna fajabi maithongduna luraba laijagi ipatni misna thambal aniduna menglaba thabalgi ipom shuni nungsiba lairangi lainam shuni nangi momomino nangi momomino nangi momomino nangi momomino Live set teleng sinbirak pa mingkar patok sage Promila ahibam lalita yengkom takachari imabi mola konsam sangapa manjan takachari Robin Maitai kumujam isai se hamna fajai na takpire. Thank you. Lalita yengkom once again sangapa manjan ning TV thai bema namairapam takachari taram saruya birappa. Thank you. Bina thaudam takachari Bijoy Tongbram takachari taram saruya birappa. Thoramasugi makha satha jarappa matangi ani suba caller lokatsage Kennedy Wangkem takachari taram saruya birappa. Hello. Hello. Taram Nuksari Waza 90.0 Wahong Radio da Lantok Sariba live phone in program ni kari sai khanbi gani. Good evening sir. Phone to gerai bai hawaro wang kai de gi wonam ngo. Dine saramana sakpa chai thaval harwa ahing sida no honana singhale shiri magi satam habal harwa ahing sida no honana singhale shiri magi satam
ताजगी सा isai se yam mate ma yam phajana kudol tambira kre oja gi phajara ba khonjen dagi oja ka sa ising unabira bo kari mathel ga thongbi krage चाक नदी सा आई कनगी चाक फोंगी नंगाया kari mathel thongbiri noja सा कोलम निं कांगो तोरी okay oja tabi ning ba sing abi si सभी निं लगे आई गिनु मनु रंजना माया जनपा सवाचंद्र बाला हरिबा पुनमसिका वाहों रेडियो डायमंड टीवी तावीर पुनमा का तामिल जरा के सा thagachari oja isai kudol tamchage mayam punna muk taminase thawal faraba ahing sida haina se hori bai sai ni isai si basaliba Dinesh Sharma kudol tamchari mayam punna taminase भरबा अहिंसिदा नौ हौनना निंसिंहले नुंसिबि मागी शक्तमदो कांगावनराबा वखलबु थेमलम थेमबा हैबि नंगना भरबा अहिंसिदा नौ हौनना निंसिंहले नुंसिबि मागी शक्तमदो ngawalay chilga maru oiduna lakning inanakta mit ko khudim ngawalay chilga maru oiduna lakning inanakta mit ko khudim tatna famki nangi nangalda ma ai khangki haiki nungshigi magun piraroi dara ngasi dinakada lotuna thamlibi mabu thawal faraba ahingsida nau haunana निंसिंहले नुंसिबि मागी शक्तमदो Paibale chilna humdokraga nangi shaktam mayek shenglaga Paibale chilna humdokraga nangi shaktam mayek shenglaga thamoy nungda
fauraki maisha langlaki lepli voi ning lui lakli voi khalui mon khang na duna itam bakta nungshi na hipkhiba mavo thabal bharva ahingshida nau haunana ningsing hale nungsibi magi shaktamdo kangau naraba wakhal buthemlamu themba haibi nangna thabal bharva ahingshida nau haunana ningsing hale nungsibi magi shaktamdo nungsibi magi shaktamdo nungsibi magi थाबलगी इपोमदा थाबलगी फजबदा ngaudaba miyoiba kanabu leibagi थाबलगी इपोमदा हौक्रब पुंसिगी वारी कयाबु निंगसिंगहल्ली लांतोक सरिबा 90.0 वाहोंग रेडियो की लाइव फोन इन प्रोग्राम की अहुम सुबह कॉलर लकुचगे लोनना लाइव चैट लेबिरिबा रोमिता सनसम तगचरी संगापा मंजन गीता संदाम सुशीला ओक्रम तगचरी सुरजित हाय हाय तगचरी नौपा ललिता यंखोम तगचरी संगापा मंजन तगचरी सरुया बिरपा रोसोपति देवी अधिकारी मयोम तगचरी बिना तौदाम तगचरी फेसबुक लाइव ते लेबिरिबा पोइना कुंद्रापम हेमंत तगचरी हिरोजित समुद्रम तगचरी पाकपी कोंजेनबम तगचरी मोनिका थांगजम या मनिंग थेम कुमन तगचरी थरम सरुया बिरपा थरम मसिगी अहुम सुबह कॉलर लुकुचगे हेलो हेलो गुड इवनिंग सर गुड इवनिंग तराम नोक्सरी ओजा मिंगले फंग ताकपियु हिकम मखाल कायदगी जीवनी सर याम नुंगाइजै ओजा ngasi lantok sari ba thoro masida saru ya birappa zakari mathal sabi krage sai singuna birabo sai sing utajidri sir ado za sum yumda leina kari matenga thongbiya khangbi bro zakari matenga thongbiri za no yungi mi sing koi mi chori thongmogi manam dilai sir maduna di mahawra bajani do za mai khara langlap hai hai ado za lantok sari ba thoro masida kari sai kudul tam khanbi gani lai ko samgi film gi khogi lakandabado le taw ngajar pado la adu segi pushpa ni bobinga order khamde sir irei leima ani punna sakminai isai se ani ni hai tare oza lai ko sangbi film gi adu oza na ngaijarak pado lak le harisina pusparani amadi irei leima ani punna sakpa isai ni hoi o du se ta de sir okay adu oza gi konsen dagi isai se matem tang lantok piu ngaijarak pado le lakandabado le taw sakya lagi de sir matang no pa sakya thank you oza taram saru ya birappa tabi ning basing ha bisi tabi ning ko ye wang ri do tabi ri do bu thawa yawn tabi dum tamina jage sir tagachari oza isai kudol tamjage oza na kanbirak paisai mayam punna muk taminasi lai kusang vi film masidagi lokotchaba isai ngaijarak padol lak le haina sai hori baisai ni isai asibu sakli basing pusparani huidrong amadi irei leima ani punna sakli baisai ni isai sigi saineng ba lusing ba luwang kudol tamjari mayam punna taminasi Bado
ꯂꯩꯔꯕ ꯀꯟꯗꯦ ꯀꯟꯃꯜꯂꯤ ꯄꯥꯈꯪ ꯊꯃꯣꯏ ꯀꯟꯗꯦ ꯀꯟꯃꯜꯂꯤ ꯄꯥꯈꯪ ꯊꯃꯣꯏ ꯀꯟꯗꯦ ꯀꯟꯃꯜꯂꯤ ꯄꯥꯈꯪ ꯊꯃꯣꯏ ꯀꯟꯗꯦ ꯀꯟꯃꯜꯂꯤ ꯄꯥꯈꯪ ꯊꯃꯣꯏ ꯂꯥꯏꯔꯥꯟꯌꯥꯏꯗ ꯆꯠꯂꯁꯤꯔ ꯋꯥꯈꯜꯂꯝꯃꯤꯅꯤ ꯋꯥꯈꯜꯁꯤꯅ ꯉꯥꯏꯔꯤꯕꯗꯣ ꯂꯥꯛꯑꯦ ꯉꯥꯏꯖꯔꯛꯄꯗꯣ ꯂꯥꯛꯑꯦ ꯂꯧꯒꯜꯂꯤ ꯀꯥꯏꯅꯗꯤ ꯈꯟꯕꯤꯅꯨ ꯊꯥꯖꯗꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯤꯋꯥ ꯂꯧꯒꯜꯂꯤ ꯀꯥꯏꯅꯗꯤ ꯈꯟꯕꯤꯅꯨ ꯊꯥꯖꯗꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯤꯋꯥ ꯅꯪꯅꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯗ ꯌꯨꯝꯗ ꯂꯥꯛꯀꯦꯁꯨ ꯌꯥꯗ꯭ꯔꯕꯗ ꯅꯪꯅꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯗ ꯌꯨꯝꯗ ꯂꯥꯛꯀꯦꯁു ꯌꯥꯗ꯭ꯔꯕꯗ ꯃꯌꯨꯝꯃꯀꯩ ꯂꯦꯞꯂꯝꯂꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯂꯅꯤ ꯃꯌꯨꯝꯃꯀꯩ ꯂꯦꯞꯂꯝꯂꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯂꯅꯤ ꯍꯥꯏꯅꯔꯦꯝꯅꯤ ꯅꯪꯕꯣ ꯍꯥꯏꯅꯔꯦꯝꯅꯤ ꯅꯪꯕꯣ ꯍꯥꯏꯅꯔꯦꯝꯅꯤ ꯅꯪꯕꯣ ꯍꯥꯏꯅꯔꯦꯝꯅꯤ ꯅꯪꯕꯣ ꯂꯥꯛꯇꯕꯗꯣ ꯂꯥꯛꯑꯦ ꯉꯥꯏꯖꯔꯛꯄꯗꯣ ꯂꯥꯛꯑꯦ 미와 lou두나 khoirangna dau oiradi yaina launa pakhang iran yaida miwa louduna khoirangna dau oiradi yaina launa pakhang iran yaida lakni da ishnu mit kuding yengni da nangbu mit kup kuding lakni da ishnu mit kuding yengni da nangbu mit kup kuding Iran yaida pura sira phau khalibani wakhalsina Iran yaida pura sira phau khalibani wakhalsina mamladara chalasi Nanaw oibibu ngakpiyu Khara khajik khan kiye Ngaijarakpado lake Ngaijarakpado lake Lakandabado lake Ngaijarakpado lake Lakandabado lake Ngaijarakpado lake Lakandabado lake Ngaijarakpado lake Ngaijarakpado lake Nungsiba mana laktaba matamda onthokna wana ngaina khrajanida do isai asina takli nungsibado lakpa kanda magi thamoi duda haraurogandabado aduni isai asina sai thariba tagachari tarom saru yabiri bapunamapu lalita yengkong tagachari gadalo pamai loli maibam yamado bakuraijam tagachari parmesori wahengbam anandi okram tagachari tarom saru yabirappa imabi mola konsam sangapa manjan Santi Konthauzam tagachari tarom saru yabirappa Ningthem Khuman tagachari puina kundrakpam Sanatom Bilangathel tagachari tarom saru yabirappa Radikas Rebecca Yendrembam tagachari tarom saru yabirappa Ligla Yayon tagachari tarom saru yabirappa Rista Dinesh ki sai tharapkadi ai tawdabu makada screen da leijariba number haiba tare 7005707808 hairiba number asida call tobiraga isai khanbiyu hojikidi oinadi live chat tagi isai thabagi kudong chaba leijade masigi damakta warobiroi ajit laishram tagachari tema manda elangbam ngangom imphal tagachari tharom saru yabirappa ning tv tagachari tharom masigi makha sathajarapa mathangi caller lokachari hello good evening sir good evening oja taram noksari mingle phanga takpiyu ai lerong chen pitra dagi heman ko je sir tagachari oja tharom saru yabirappa sai singuna birawa oja unajare sir kai mathel sabirage oja ngasi di sir khajinga khanga kangau mungaure asin mama thonga sare sir hai mathel se ahaw mathel ni oja ado lantok sari ba thorom se kai da saruk yabiri no kariba sir lantok sari ba thorom asi radio da tv da youtube ta karam da saruk yabige
अखोई दी सर रेडियो ताब ने दो अखोई मागे की दिंग असी दे अमत ताब फंगदी स्टेशन ने देरा लगी सर अखोई करा सेम बगी करा खुदोंग चादब करा थेंगनरी ओजा ओ ओके कई सही खनबी गनी ओजा सर अखोई कुंज बिहारी की उखिदा बा कुइरी sak tam de taja ni sa ओजा की खोजे दी सही दो मतियम तक सांग दो बियू मतियम तक सकपी ओजा हां सही मतियम तक सकपी हो oh ukida ba kuiri sakam thawai oi bi chana biyo tamnarab matam sida ware ai nang bukaram leli gaba ai khandare uningana lang tak nare sir sai tu lesson jarge sir thank you isai yam pajaba isai makhan bi re tabi ning basing ha bi se oza tabi mujhe sir ai gi loina bi premita ai gi sanu pi sarjubala adagi jano pa hitler adagi sar amade koi wahong radio bu tabi ru ma yam punna tajar ge sir थागचरी ओजा सही कुदल तमजगे मयाम पुन्ना मुक तामिनसे बी कुंजबियारी शर्मागी खोंथोक्ता सनातन नोंथोंबमना मयेक्ता उकिदब कुइरे सक्तम हाइना सहीहौवी सहीनि कुदल तमचरी मयाम पुन्ना तामिनसे ukidaba kuiri saktam thawai oi bi chana biyo ukidaba kuiri saktam thawai oi bi chana biyo tamnarab matam sida ware ai nang bukaram leli gaba ai khandare uning bana langtak nare taubi haina jabi ningthi jabi na tau aduda nokhe taubi haina jabi ningthi jabi na tau aduda ai hinung til ani makta nang hiwa khal khal lingai da tai bang sutha pangam dare tamnarab madam sida ware ai nang bukaram leli gaba ai khandare uning bana langtak nare warapsi bokhanbiba leite aigi nang natana honglam gano nang giwakal hingli aise nang gidamak honglam
ꯈꯨꯔꯝꯒꯅꯨ ꯅꯪꯒꯤ ꯋꯥꯈꯜ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯁꯛꯇꯝ ꯊꯋꯥꯏ ꯑꯣꯏꯕꯤ ꯆꯥꯟꯅꯕꯤꯌꯣ ꯇꯥꯝꯅꯔꯕ ꯃꯇꯝꯁꯤꯗ ꯋꯥꯔꯦ ꯑꯩ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯒꯕ ꯑꯩ ꯈꯪꯗꯔꯦ ಉನ್ನಿಂಬಾನ ಲಾಂತಾಗ್ನರೆ ಉನ್ನಿಂಬಾನ ಲಾಂತಾಗ್ನರೆ ಉಖಿದಬ ತುಯಿರಿ ಸತ್ತಂ ಹವಾಯ್ ಓಯ್ ಬಿಚಾನಾ Chari makasata jarapa matangi caller da mukudong saba pizage Namita Devi tagachari Koirom Robindro tagachari tarom saruya birappa ning TV Thank you Berjesor Tangjam tagachari tarom saruya birappa Facebook live televiriba Dayananda Moirang Them tagachari tarom saruya birappa Raju Hizam tagachari paudi koi thajade Puina Kundrakpam tagachari tarom saruya birappa Thank you Hemanta Babita tagachari taram saruya birappa Facebook live televiri basing live share tawbiyo adomna yengamaga thom dai da haiba tare live share maman nam yamlaba adongi maman yamlaba share amtang tawbiramu tharom asigi makha chatha jarappa matangi caller khudong saba pizage hello taram noksari oja mingale phanga takpiu Good evening Shaole good evening oja Lanmai film da Dinesh na sakpa Manglan Khuding ure enta budo tadagi sa oja mingale phanga da hana haibiu o sa Robin Meti kumajam nongpo kethen man bisa tagachari oja tharom saruya birappa oja chai sing una birabo Rising unadri sa kari mathenga thongra jana sum yumda sum leina masi je saugri amaga kangho amaga tauri malisa best mathen of summer hai tarin hoi sa kalen gidi khoi degi haw mathen lamni atei gidi khangdi ai gi ni ko ado ja ozagi khonjen degi sei se matem tang sakpiu hoi matem tang to ja sa Manglan Khuding ure Nungshi nangi satamdo Manglan Khuding ure Nungshi binangi satamdo Nungshi paukho chanduna Momonopa tauna Thank you Dharam Saruya birappa khonjen yamna fajana khudol tambira kre sei se do za tabi ning busing hai bisi tabi ning da kha sing de sa changkhon bi kumjam Tribeni Gita Arjun amadi ate live chat le ba mayam ga punna dum tamina jaragsa Thank you sei khudol tamjari oja tamina si Thank you sir Lamai film dagi lokuchari bai sei ni Manglan Khuding ure haina sei horiba sei sibu saliba Dinesh Sharma sei sigi sairengba Asajit angomsa madi sairangwa oken amapcham thagachari tarom sar khudol tamchari mayam puna tamina si
Chanduna Momonokpa Minokna Na Minokna Manglan kuding Ure Nangi nungsibi Shatamno Lantok Sariba Thoram Masi 90.0 Wahong Radio Amadi Diamond TV ki Lantok Sariba Thoram ni Thoram Masi ki Makha Tarakpa Matangi Caller Lokat Chadringai da Mayam Lab Satlay Bibit Singh Mingkara Patuk Sagi Ngasigi Tabi Krabi Say Sing Sak Liba Ahingi Thajani Siklaba Ahingi Thajani Na Way Huidrom na Sakpirak Bay Say Kanbirak na Tabi Kre Ani Subay Say Yomle Nangi Pusparani Huidrom na Sakpay Say Tamin Nakre Ahum Subada Thaval Faraba Ahingsida Mari Subada Ngai Jarak Pado Lagle Pusparani Amadi Iray Lema Ani Puna Saklibay Say Tamin Nakre
Manga subada unadaba kuirek bi kunjabihari gi kontokta mayam puna taminakre. Taruk subada manglan kuding urure lamai film dagi Dinesh Sharma na sadi baisai taminakre. Lantok sari bathora masigi makha sathajarappa tare suba color kari isai khanbirak page habadu mayam puna yengminase. Pabung Jayanta Kumar thagachari journey part we thagachari Ranabir Wangkem gaidalo pamai thagachari tharom saruya birappa Lalita Yengkom Neha Sahani Tamal Tombi Loitongbam thagachari tharom saruya birappa Facebook live ta leibiriba Indu Oinam thagachari puina kundrakpam S Santi Hemanta Babita thagachari tharom saruya birappa tharom masigi tare suba color lakuchari kanano mu yeminase. Hello Sarwaren kurumjari Kurumjari yambabusu taram noksari phone tawjari che ingtem khuman kawana marpam na kai dekin Tagachari yamba tharom saruya birappa yamba kari sai kan bigani khoigi sori senjamna sapa lairabani lairaba hara tawba chaidum tang tajage sa yam phajaba yam nungsibai sai ni yamana khanbirak libai sai ado isai se tadringai da kari mathal ga sabirage sai singuna birabo yamba ngasidi belandri iromba oina tawjare khara nali lanli saidra suya na ba nopadegi ipomda kari hingjang thongi nupi ngasidi belendri irola mu mahi thakke aduni ningjage aitare ando yamba ngasigi isai yamana khanbire be sai se yamagi konjen dagi sai se matem tang sakbiu yai matem tang chakjaga do antara dei tawjara agi Paishinaba hotnaba lan yamdo sa olaba nakoina punchigi mamal khangdana khoidana ibu chupliba matekna dum pembiro sa yam bazaba matem kodol tambiramba thagachari tabi ningu sing haibiu koi tanan tv wang radio atop platform sing tabi ba family punamaka dum tamina jarage Tagachari isai kodol tamchage mayam punamu taminasi. Thank you sir. Lairabani lairaba aina sai hori bai sai ni isai sibu saliba sorry senjam kodol tamchari mayam punam taminasi. Lambi gate shidai da chatliba angau man ba jakni basi pajna uibana lairabani mahak lairaba lambi gate shidai da chatliba angau man ba jakni basi pamjana uibana lairabani mahak lairaba nungai ningdaba kana yaubage maral laidabagi lairabani nungai ningdaba kana yaubage maral laidabagi lairabani mamal kandana udana ibu takliba Paisinabu honabu nalan yamdo sa olaba nakoina
ꯁꯛꯂꯤꯕ ꯅꯨꯡꯉꯥꯏꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯃꯔꯜ ꯂꯩꯇꯕꯒꯤ ꯂꯥꯏꯔꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯃꯔꯜ ꯂꯩꯇꯕꯒꯤ ꯂꯥꯏꯔꯕꯅꯤ ꯈꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯀꯅꯨ ꯅꯁꯥꯒꯤ ꯅꯔꯜ ꯄꯩꯁꯟꯕꯗ ꯃꯤꯌꯥꯝꯒꯤ ꯃꯔꯜ ꯌꯥꯎꯂꯨꯅꯨ ꯏꯅꯥ ꯈꯨꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯀꯅු ꯅꯁꯥꯒꯤ ꯅꯔꯜ ꯄꯩꯁꯟꯕꯗ ꯃꯤꯌꯥꯝꯒꯤ ꯃꯔꯜ ꯌꯥꯎꯂꯨꯅꯨ ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ ꯏ ꯄꯨꯔꯒ 이심 쟁부 이 부르누 쟁부 이 부르누 lambi chidai chatliba angau manba chakni basi pamjena uibana lairabani mahak lairaba lambigi chidai chatliba angau manba chakni basi pamjena uibana lairabani mahak lairaba nungainingdaba kana yaubage maral laidabagi lairabani nungainingdaba kana yaubage maral laidabagi lairabani Sei yamna mayek yamna fazaba isai mani hoza yamma ningthem kuman na khanbiramba isai lairaba kana na su laira ningde ahawba madi fazaba pijon se ningdana loina leningi duga masa oi bisingbo mimana naba hona ningi lairaba haiba sina hanthana yengba society asida hanthana yengbidanaba haijari Parmeswari lorembam thagachari santi konthojam Isan Rosni Koizam Thambal Tombi Loitongbam Kumam Bimolata Devi Sana Tombi Sorokhaibam Thagachari Abe Hizam Rina Hidam Nine Aruni Akoizam Ras Loli Maibam Thagachari Taram Saruya Birappa Thank you Victoria Thagachari Che Taram Saruya Birappa Taram Masigi Nipan Suba Kola Lokatsage Kanano Yeminasi Hello Hello Mingale Fonga Takpiyo Madam Yai Pole Rong Tene Lekai Tegi Rom Mira Soisa Tagachari Taram Saruya Birappa Madam Kari Mathal Sabirage Sai Singuna Birabo Chak Chak Bisa Chak Diloere Kari Mathal Thongbirino Madam Hawai Wena Thonesa Maduna Mafare Ado Madam Haujik se Sagalak Pasida Kari Mathal Naga Ihaw Hawirige Haujik Sibo Kang Choina Haresa Samana Ado Kari Sai Khanbigani Madam Imagi Ibungo Tawagi Mani na Tawba Sai to Tajagesa Yam Nungsiba Isai ni Khanbirappa Do Madam gi Pina Wena Takodo in Tajagesa Madam gi Khonjen dagi Sai se Matem tang sakpiyu Isai Ri Sala Roge Ngasi Jesa Tabi ningba singa bisi Madam
ꯑꯩꯒꯤ ꯏꯃꯥ ꯇꯀꯣꯂꯦꯗꯒꯤ ꯏꯟꯗꯣꯟꯆꯥ ꯕꯤꯅꯣꯗꯤꯅꯤ ꯏꯅꯦ ꯔꯥꯙꯦ ꯏꯕꯣꯛ ꯊꯝꯕꯥꯟꯁꯪ ꯑꯗꯒꯤ ꯂꯤꯗꯤꯁꯤꯗꯒꯤ ꯏꯅꯦ ꯑꯃꯒ ꯏꯅꯦ ꯒꯨꯅꯤꯅ ꯑꯃꯒ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯇꯥꯃꯤꯟꯅꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯁꯔ 이마기 이봉어 하와이기 마니 누이담 포이레다 락다바용다 감누샤나 레이바타 사나바쳔키바 와라리니 이마기 파이라 따진 imagi faira tajinta kumlang ilagi laglo gaba kumlang ilagi laglo gaba imagi ibungo thawai gimani Ijana pamjaba hai tuk lalu imana nairagli kai thendagi ijana noma nairagti kapkhiba imana nairagli chini cha
ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯇꯥꯏ ꯏꯪꯂꯤꯁꯇ ꯄ꯭ꯔꯣꯚꯥꯕ ꯑꯃ ꯍꯥꯏꯕꯤꯔꯝꯃꯦ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯄ꯭ꯔꯣꯚꯥꯕꯁꯤ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯣꯚꯥꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤꯕ ꯄ꯭ꯔꯣꯚꯥꯕ ꯑꯃꯅꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯟꯁꯤ life is full of problem is not permanent life is limited so face the problem with confidence and enjoy every moment of your life kaino harkanda life is punsi ase problem na pikthalaba haiba tare duga problem leitaba problem asi permanent matam supada leigadabade natte problem asi matam supada leigadaba natte punsi ase akaknaba matam amani koina hingliba telaba punsi haiba tare masida akoida thengnariba problem khodimak se mayokna patai maduchu confidence thajaba maga loinana maramaduna miku amatorsu momo minok amaga loinana ngasigi lantuk sariba 90.0 wahong radio sida saruya minasi thoromasigi makha satha zarapa mathangi caller kudong saba pizage hello sir ming leifam takpiu madam sir ai yai pukak mayai dagi men takachari thorom saruya birappa madam kari mathal sabirage chak sadri ihe robot ama tan thong kangau mangawi yam hawa matel ni acham tare do madam kari sai khanbi gani lantok sari ba thorom asida kunjudi haina sakpa do lai thata phamlaga niyamdana kabli bin babuda du tajage tha ke adadi isai se matiam chu adum sakre ado tabeni musing habiu ngori ju tabi ju diamond tv de yeng bidi ko puna muka tamin nazar ke sa tagachuri madam isai ko dol tamjage mayam punna taminasi tagachuri sa Barmasari mayum kunjabiari sarmagi konthokta dolai takta famduna aina sai hori bai sai ni kudol tamjari mayam punna taminasi dolai thakta phamlaga niyamdana kapribi kainabagi tirangu sangai pamna puraga nangi punsigi luraba tan thamda ai leiri aiduna lepjaba ngamkide warauri takli barak nangi pirang wanamai chakhang hauraba aigi phamda dolai takta phamlaga niyamdana kapribi kaina bagi pirangu sangai tanna puraga lamdai gini kutuda warau na yengak pado wasak ngakte hai duna warau rabara aibu mati cabai guna hajat khabi nangbu
aina karamna lepini nangidama kunsi se wasak ngakte warauno ningjaba thadokyo wahamdu hanglano biranguna aingonda dolai thakta phamlaga ningamdana kahidi kaina bagi pirambu sanggai tanna puraga nangna chatti haibada yaku dekhanduna jamlab kudol se lauraroi khalla bara waroi pot purak laba nomit aduna nangna adumna taurabadi kari oi hogani ningsindunu amu hokraba matamdo manglani khallo dilaba punsigi dolai thakta phamlaga ningamdana kapidi kaina bagi pirambu sanggai tamna puraga nanggi punsigi luraba tan khamda ai laili paiduna lepjaba ngamkide warauri takli baranangi tirana wana mai chakhang hauraba aidi ifamda dolai thakta phamlaga ningamdana kapidi kaina bagi pirambu sanggai tamna puraga ngasigi caller sing na khanbira pai sai se targa dongi thamoi da kari phaubi bage live chat ta ibiramu thank you ngasigi caller sing haninga letena tagat seri sai paja paja bunga tani ngasigi khanbira liba puni nungsi bai sai hai batare monica wa heng mam tagat seri sana ebi waka tagat seri ne aruni koizam yaifava yumnam tagat seri bina tauda parmesori loreng bam tagat seri thoram saruya birapa thank you facebook live te leibiri besing mingkar patok sage pakpi ke thagachari ke is azam thagachari taram saruya birapa madam bina saki debi atopam nongai jari madam matam chuppada hai batare wakhal awa khan bahi taba olini nate olini hai tare hemataba bita thagachari taram saruya birapa monica thangjam sir thoge like share tawjarame ko sap kadi taw pirakanu aide thoki bajing de sap hekta tawi natragana tamnarakpa ama aduna thorom sil loidri paw wadam lebi dawni facebook ta mi mayam ma thorom saruya aduna lebi bahini ngai leitana thagachari indu inam thagachari thorom saruya birapa dayananda sapam thagachari thorom saruya birapa monica thangjam once again umam kumancha thagachari thorom saruya birapa thank you thorom asigi maka chata jarapa matangi caller da kudong saba mu pizage hello hello, good evening, sir. Good evening, Taram Noksari, Mingalay from Takpiu. Sir, ay ulori lepiam de gine minamanglemba ko sir. Tagatsari, Ozamalemba, Taram Noksari, Ozamalemba kari matel sabi lagi sai sing una bidribo. Sir, sa ising una jadri, sir. Kari matel nga tong biriza no za.
ngasi je sar mairian thongbo male sar. Okay. Ado oza ngasigi lantoksari ba thoram asida kai isai khanbigani? Sar thamoi na di kahori film gi sar Sunita Nepram na sakpa nungsibagi saktam urubada su tawle do tajage sar. Yam fazaba isai ni khara langlap tawbi isai ma sa tharaka dore ngasai dagi haitare ngasi aziki isai sina khara lang dori. Ado zagi khonjen dagi isai se matem ta sapiu. Hoi sar matem tang salage sar. Kai no on thozu ai ko dum. Nungsibagi saktam urubadasu ngawihe nungsibana pirapasiti parubadana hina ngawihe Imatil saksa sar. Oza malem nakana nupi lei bro. Yang pasal nupi mana pasal kudul tambira kre oza malem maje sumang ni lagi sai sakpa yar ni bo kamain tong ni. Sky dino sar. Yang pasal kudul tambira kre ado tabi ning basing hai bisi. Sar tabining baje sar ming oina mam panjaroge sar live ta yawbiri ba maru mayam ga tongan ba platform sing da tari ba maru sing ga sar ga dum pulap tar je sar. Okay oza malem mana khanbirak pa isai kudul tamjage mayam punna muktamina se. Thank you sir. Isai thadring ai da oza Dorendro Khuman sir gi ming am ta khangjage Olen Sapam kau jai oza thoram nauna saruya birapa taram noksari matung tarapa thoram kaya da susoidana saruya minase. Isai kudul tamjari oza mangle mana khanbiramba thamoi na de kahori hairi film asidagi lokhachaba isai ni isai sibu salibi Sunita Nepram amadi isai sigi sairengba Rajen Yankokpam sairangba hamom naba kudul tamjari mayam punna taminase.
Thank you tharo masigi maka sata zarapa aroiba caller lo ko chadringa dai sai mateng ko tang ko tol tam chage Naruba mikutagi thamoi sengna nungsirure aigi pukning lamheng base nungsi nakta lai khare aigi pukning thamoi sengna nungsirure aigi pukning lamheng base nungsi nakta lai khare nangse aigi oi jage mapokhu dingi sirabasu nang budi thadok laroi ai sai se phade mate utani lamdam sida isana isabu kaurure sina pen birasi phada bisai khanjal lakpani na dum marak to dum soi hai tare hai hai thoramasigi lantok sari ba thoramasigi aroi ba caller lokot sage hello hello sir taram nok sari madam mingle fonga takpiu Gongchang maya lekai dagi abe hijabne sa Thagachari tharam saruya birapa madam kari mathal sabi rage iron bazai ngasi di sa ado lantok sari ba thoram masigi last caller ne kari sai khan bigani isa film gi sar sadanandana sakdo ado isa imek do kawra sa nung dam banangi sayeng do do samay na si sai sinatro madam mane sa madam tabi ning musing hai biu tabi ning maje dum saroi dagi life sak ta lai biri baga dagi ise thoinu na maga ise nursing ga hapjage sar aduga ya jarage Thagachari sai ko tol tam chage tamina si thank you sir imit na uba phang hau dare aroiba ichagi nungsimit yengdo aroiba ichagi nungsimit yengdo nong dam banangi changendo aigi di mai thire mapokse nong dam banangi changendo aigu bakkanada di pibinu semduna icha bu chokhi bahuna bara tai bang horakli ba pirangi ichel sina imba poishanu pari nangi thawaina ma pokamada halak ningam hodare penda bara
hallakpara haiduna kari pendaba laiduna lotli tumina ichana yengba ngamdare ipadi boboki matause kadaidabu lotliba ipagi pari nangbu hallakko amukta leplaro mamsida yinjage ipagi mitsina pena nong damba nangi changeng dong aigi di mai thire mapokse nong damba nangi changeng dong aigu pakkanada di pibinu Thank you ngasigi lantuk seriba live phone in program tonga ba platform singda thoram asibu saru yabiriba panamapu thagatchari aroi bai sai ama kudol tamchage suryana legidraba marup suryana sakpiram bai sai kudol tambiro na here kudol tamchage mayam punna taminase Lotuna thamladara tuminna asum leiradara thamoida faurang liba nungsiba kallubada jamam nai Lotuna thamladara tuminna asum leiradara thamoida faurang liba nungsiba kallubada jamam nai ukasama fazabi faudri nang nungsiba nangi minok se angapani fonga sira nang nungsi Lotuna thamladara tuminna asum leiradara thamoida faurang liba nungsiba kallubada jamam nai Mangli manglang ama thamoy masu manglang sidasu nang nalak na biri Mangli manglang ama thamoy masu manglang sidasu nang nalak na biri Mai tho masu oina di kanbada harau zari Thamoy masu momonok tuna khang zari Kang điều amakadi ay gitamoy nang na ay gitamoy nang na Lotuna thamladara tuminna asum leiradara thamoy da faurang liba nungsiba kallubada jamam nai Live sa televisi po para maputagan sari Nung damat ng amuk tadi semiyu kunsigi lambido
ꯅꯣꯡꯗꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯁꯦꯝꯕꯤꯌꯨ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗꯣ ꯁꯥꯟꯅꯕꯤꯅ ꯐꯝꯗ ꯇꯝꯕꯤꯌꯨ ꯅꯍꯥꯛꯅ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯁꯥꯟꯅꯕꯤꯅ ꯐꯝꯅ ꯇꯝꯕꯤꯌꯨ ꯅꯍꯥꯛꯅ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯊꯧꯅꯥꯁꯨ ꯂꯩꯇꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯂꯣꯠꯇꯨꯅ ꯊꯝꯂꯗꯔꯥ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯗꯔꯥ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯎꯈ꯭ꯔ ꯆꯥꯃ ꯐꯖꯕꯤ ꯐꯥꯎꯗ꯭ꯔꯤ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯤꯅꯣꯛꯁꯦ ꯑꯉꯛꯄꯅꯤ ꯐꯣꯡꯂꯁꯤꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯂꯣꯠꯇꯨꯅ ꯊꯝꯂꯗꯔꯥ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯗꯔꯥ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ. Thank you. Takachari me puramapu ngasigi lantuk sariba 90.0 wahong radio gi thorambasida tonga tongamba platform singda thorambasibu saru yadana thorambasibu mapung phan biriba puramapu takachari me ana pibirapa comment sing haninga letan takachari puning thagot pirappa haita ita kudol tamjabu matamda nungsi thoi takachari abe khangembam ise motum pramila elambam takachari robita takachari sana ibi wakha Barjesori takel sambam takachari Susila Okram Koirom Robindro Sundari Maibam Hemapati takachari Thoram Saruya Birappa Parmesori Lauren Bamit takachari once again. Facebook Live talay biriba Komum Chanu Tarik Laima Ranjan Laishram Binasaki Devi Atopam takachari Thoram Saruya Birappa. Thank you. Somovala Ningomam takachari Facebook Live tamiyoy 29 Thoram Sida Saruya Tuna Leviva YouTube tamiyoy 120 and Thoram Saruya Biba takachari. Masugi sa tazarakadaba 90.0 wahong radio gilay mahuriba thorom paring ningsing sari may kukaragi matungda lantok sa gani pung nipan makay tawa matamda inspekta tayay hanjan matangkak loy na pung mapan makay isay sakna si thoram pung tara matoy tawa matamda ngarang tabi kiba sumang lila melody gi aroy patangkak tami na si Pung tara ni Toy Late Night Story, pung tara ni Toy Makay, Inspector Tayay Anaw Wataka. Masining asi sa tazarakadaba lemhauriba 90.0 wahong radio gi Thoram Paring Sing. Hozekyu inadimi ko kradang mayam dagi laptop siri, Inspector Tayay hanjan bataka kidamagta mayam so idan lapiyu YouTube amati Facebook talay biriba singa next pesta. Hozekyu inadimi ko kradang mayam dagi laptop siri, punamapu alen sapam na kurum sari. Nungairaba Pauje, Adongi Mahimasing Tamnanabagidama, Maming Leraba Institute Amadi University, India Manung the Ladiba, Maruina, Bangalore, Punjab, Tamil Nadu, West Bengal, Hyderabad, Andhra Pradesh, Hyde Sing Asida, Direct Emission, English Singani Kun Manga Kun Taruki Wena, Emission Tobu Pam Labadi, Nasing Asimatanabi, Tonga coursing Adudi, Engineering, BSc Nursing, GNM, Post Basic, BSc, MSc, Loinana, D Farm, B Farm, Farm D, 6 year, M Farm.